Good morning. Ngasi irai numit ki card ki message apitang yung minar se ko irai numit se number ahamba to ko number se 71 dere aduga kadadana sky blue gumba kai gumba dumaina se na bibe ko irai numit se aduga aina chak thongba da keno ma sum hapa abdo gi katang hapa irai numit se numit ki matung ina khra keno ma hadi pot macha ma sum hapa phaye na haina ko hadi akhoi gi graha mayam se strong oina ba hai tare ko adu mama hanga ko ya ko question sida haidi graha week oi ba sai tare ko graha week oi ba haidi haidi shani gi da sa rahu ke to kari ma'am ma lai na ko haidi du mai lai ma'am du haidi lai gera keno taw gera ko haidi graha ma'am du loina phara ga de khoi da phana ba gi da mak tani ko en nom da si hapo hai ba gi magi maram se kai gi non hai ba da aduga amana haidi color ko haidi nimiti accordingly color do du use toraga de khoi gi nom tu so amuka hena phana ba gi da mak ta aduga number angel number se na mo hadi noma dugi hadi days to gi energies to hai tare ko hadi number dugi energy duna amuka hena khoi da sum phana bagi damak tani ko sida hai ba ma'am sa adu ham bada card ki message ing minar se aduga timing a phaba so ape di nga se ko ma'am timing afaba ko hadi nga sigi oina kari timing afaba lege ha bada so ape di minar se ko adu ham bada card number 1 lere card number 2 lere aduga card number 3 ko silere ko ahamba khansira ani shuba khansira natraga ahum suba khansira ko adugi matungina khanbira se ko ahamba khanba ngai yenga se ko hadi first card lai se kai gi no ha kansira ko first card se ngasi se hai tare ko hadi nungai tana kai normal lotion bani khangde amani khangde ko hadi yetna raga leiramba por hai tare ko hadi kitang dengon dani nungai ta badi feel to ta hadi poto lotion gi ba hai tare ko poche lotion naraga di anobo malai na hai tare ko hadi mi maga mari tatna ba matam da mari tatna ba haraga di hoi ngatang tatna ba dugi nungai ta badi ai adu taraga so hadi sungoi oiro khanga di hadi anobo step ama anobo khongthang ama kari ma dumaina changchan wanga minna ko thabak ta ga har se ko nan dagi ngai le ko thabak se oigadra kain khallaga hadi oidabida hadi poto yaroi khanga ga di hadi anobo ma hai tare ko amuka thajabi ba musu darkar oi ko hadi loire haraga heta poche ending oiba matamda hadi beginning amasu lai dana ko cinema loire ko cinema loire matam cinema anobo ma so mu yeng ba hau ba hai ba len ko de en oiraga di amu beginning amam lai na ko adu dane ko hadi ending oiraga so engonda afaba ma kai ma hai tare ko hadi anobo ma amu lakpa hadi thajaba thambiu ko sisi ge hadi trust again and hire se ko sida ko aduga ani shuba card china amuk che lai se ko sida lay ngasigi oina haina laabnina ko ngasi se hadi kanu ma khallaga kai kanu ma khallaga haita yam excited oina kai gama leram masai ko thaba ma chathokpa khotokpa gi damakta chalo aina chat ke aina tawge ana khalliba poto phajana chatpiyo ko hadi phajana ready oiraga su laire ko hadi sid lai se mi se phajana dress ka se laga lepaga lai se anka adu chatori ba thabak to gi damakta su interest adum oigani ko ngasi gi na do pangthokpiyo hadi aina tawge ana khalliba poto aduga number 3 ko number 3 sina mu yamna positive oina lai ko hadi positive oina lakpa haibagi yatradi lovers card se yamna positive oi ko khoi taro ta har ga so relationship gi matang da oiro paisa gi matang da oiro thaba ingkhang tawmina ba partnership ta ga thabak tawra ga so yamna kana ba oi ba do adu dura number 3 se na hari number 3 se positive oi relationship ni khang de kaino ni khang de sel thum gi ni khang de ko aingon da chang ko ababa lak pa gum bon main oina oire ko aduga timings na ki pung mari ga minute kun tere tagi na mapan makai phong lere tagi 13 ga minute 13 de na 12 ga min yang khani thoi phong lere ko adagi mari ga minute 30 de na manga ga min yang khai taru phong lere adagi nipan ga minute kun thom de na mapan ga min yang khani thoi phong lere ko aduga amana 13 ga minute 13 dagi na nungdaw kaino sina nungalamdai gi ahum ga minute nipan phong lere ko sisina khoi gi ngasi gi oina phaba timing ko adu sida lere ko gi daily card message zu ma'am ko thank you